Manipur da miyoi ahum nauna positive oiduna puna COVID-19 na case kuntragani tu shurai. Manipur gi mapala panduna lairiba lamdam masigi miyoi sing leptana sangsilakpana maram oiduna lamdam masida COVID-19 laisana naba miyoi noma gi masing hengalakli. Ngarang athengbuda rims amada jenims ki BRDL ta sathakiba testa nauna mapala gi sanglakpa miyoi ahum amasu laina asina positive oide haina health department Manipur gi additional director oibada natan spokesperson su oiriba Dr. Khoirop Sajikumar mangana ngasi press ta thokpa serol amana hairi nauna miyoi ahum positive oikiba asiga tharaga haujuk phawbada Manipur COVID-19 na naba miyoi kuntragani tu shurai masigi manungda active case na miyoi kungani pani aduga laina asina nabadagi layeng thabak sathabadagi phaduna masa masagi mayumda hankraba miyoi gi masingna marini haujuk phawbada laina asina nabadagi siba miyoi amata yaudri nauna positive oirakiba miyoi ahum asigi manungda jaribamdagi masagi sai kuntragani tu shuraba nupi amaga thawbalagi sahi kunga manga suraba nupa asigi swab test ngarang numidang thengbada rims ki BRDL da test tobada positive oire haba khanglakibane aduga Chusampur district gi sahi taraga nipan suraba nupa masa asigi swab test su ngarang athengbada BRDL jenims da test tobada positive oire haina khanglakibane loisilakpada maru eba masum yamna nungaiba paw manamu COVID-19 vaccine miyoi sanging tobada mai pakle haina claim tawkhre Kansino biologist na khwaidagi nauna COVID-19 gi vaccine na miyoi trial tobada mai pakle haina claim tawkhre hairiba nauna puthoki bak COVID-19 vaccine asi miyoi bagi haksang da test tobada mai pakkibani haina su Kansino biologist na claim tawkibaga loina na makha taba trial kya su satharagan haina paw sina makana